Laan gi Namada Puba Thangba Ngamloidaba sen gi demand Toubiganu haina Thoubal district leiriba passenger Gari sing sintha leptuna ngasi Wangjing Kodompokpi gi hairok lamkhaida driver singna wakat mifam phamkhre. Thoubal District Transporters Union TDTU na Sinduna pangthokpa wakat mifam aduda saruk yakiba driver amana phongdorakpada Association Taranithoi Tarahumdogi makhada Thoubal District cheliba passenger Puba Gari singda Laan gi Namada Puba Thangba Ngamloidaba demand kaya toksilakpagi mayokta wakat mifam asi phambani. Leibakidamakta leiriba ichininaw singna miyamge seba tawriba Tata Magic ta amade transporter singda Laan gi Namada Puba Thangba Ngamloidaba demand Toubiganu. Miyamge seba tawriba lambida cheliba Gari sing asibu Senfu Oina Ubiganu haiki. Ngasigi wakat mifam aduda Laan gi Namada Puba Thangba Ngamloidaba demand Toubiganu. Laan gi Namada miyoi kharagi business tawfam oibiganu. Nongmaidi yeknabada onsin biu ising leitrabadi nga leiroi aikhoi santi pami haina thaba placard sing sisinakhibaga loinana kholau kaya su lauki Laan gi Namada Puba Thangba Ngamloidaba man mayam to selak pasiki mayok ta ngasi akoi wangjing ki no office ta akoi dharna amla panjabani ramaduna akoi ki lebaki biri besin law sing akoi ki music sija akoi ki transporter da Puba Thangba Ngamloidaba dimala si Toubiganu akoi Laan gi Namada akoi dimala si Toubiganu haiduna akoi ki Thoubal si seliba akoi ki private akoi ki famasi thamjari loinana akoi ki seliba sorok ta seliba akoi ki music sing sibu Senfu Ubiganu haidina ayam